Matamgi Manipuri Wari channel asibu tabiriba khwai pumnamakpu taram nokchari ngasi muklobirasi video call darong tabi nifunipan subatangka waba haibasi magi punsida khangribani mama mapa ani leiringai magi damak wazakiba khanjekiba ngasidi magi damakni haina wabinaba khanbinabadi lairadana kari chari kari watli haina fau hangbinaba haibinaba kana amatta leitrabani Khangli hauzikti mayek singna awaba haibasi karino haiba karamna tamthokani karamna fongdokani magi awami chakse karigumba wahai amattana mahut sinduna phongdokpa ngamloi miyamna wai hainaribase makhal yami kana amana lairabagi awaba kana amagina nungsiba kainabagi awaba kana amagina awat apa amatta leitrasu magini haina khaliba maru oiba misakna thawai-bidabagi awaba miyoiba khudingmak magi oiba awaba maram amamamdi loina leinei khudingmak supchillaga phana awaba leirabasu ima ipa haibasina aikhoidagi lapthokrabadi masidagi hena waba chaina ase ani suna leiroi phana wai hairiba maram khuding ima ipa na bu leirabadi makoina themjinbiduna awaba khuding kauhanba ngambani Mama mapa leitaba macha singi chainadi mama mapa leiba kanana khangloi awatpana pik thalabasu ima ipagi minungsi makhadabu hinglabadi nongmadi haiduna nungaiba asada hinglibani adubu Sylviagi punsidadi nongma haiba nongmado laklaroi chatkrabani thadoklamlabani taibang palase amuk hanna laklaroi amuk hannasu uge fanglaroi naken thawiraba punsini laklaroi aigidi Ningthouja haibado ngaikigadrani laklaroi yening thabu awa nungai punsinduna semba punsini hainaribasibu chumladrane aigidi nungai ba haiba sarukta loikreko awa ba haiba sarukto aigidi haurklabani ko loikre aigi laklaroi nungai ba mikupsu nungai ni hinglamba punsida thangkatpiri miyoi ba haiba jibasina pubangam loitaba potlumama karomdano aigi panthungphamse panthungphamsu leite aigi panthungpham haibabu Mama papa no yani ginakta aigi thawai asini yorakpa mikupado mikuptuni aigi panthungpham oigadoriba haukre loikre pendi ningamdi haiduna amuk hana halakpasu yararoi hanglakidre kananasu nupi machase mathantani yumsida leiba kana ama leiba nate kadaidagi karina chariba karamna mathanta khanglamgani haibasu Themjinbinaba kana ama leitrabasu numit khuding mama mapa ani gi photo bu yengduna kapchari pendaba kaya wakatchari amuksu kappa warakduna floor mathakduda masa tashinduna photo dubu konduna tumthakibasu yawi ahing chupa kapduna lenkibasu yawdaba natte mama mapa ani na leikidaba numittagini Sylviagi masak uge fangkidaba mapau tage fangkidaba mangi number su switch off tani hairakliba mayungi gate su numit chupa londuna talaibana manungda mana kari tauri haibasi kana amana khangba ngamdre ashumna matamadi haujinki Sylviagi maichakti helakpadani hanthaba haibadu leitre magi mafamdadi kana amaga su pau fauna ningba faudre kana amasu wari sana ningba poktre adubu magi thamoigi mapuni khanjariba nganbabusu mikup ama fauba kauba ngamlamde magi su khanduna hena wabani adubu wari haiduna ma nganbagi lambida yetki haibadi khande magi oiba punsi amada maning tawduna mana khalibasi pangthokduna mai paktri faubadi kana amaga pau fauna da leirage khankre amaromdana nganbasu numittugi thawdoktagi Sylviabu magi pukning wakhalda chingsinkrabagum mikup khuding khanba horakpani magi damak wazaba horaklabani maram ilai leita mana mirai bikibadunasu masada ningamdabagi mairina maiwairakpagum fawhalli Rebikaga Sanathoigasu Sylviagi khanbada wadaba ngamdi ma karamna leiramgani khanbadasu hena wazai adubu numitudagi hauji fawba pau faunaba ngamdri masinasu hena pakhatpa pokpani makoisu freedadi leithokpa nattabanina Sylviabu unaba lakpa pakhek ngamde College ke admission matam soire haiduna mana tamlamba school singda chatuna certificate fau launarurabani
ꯁꯤꯜꯚꯤꯌꯥꯒꯤꯗꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯂꯧꯔꯨꯗ꯭ꯔꯤ꯫ ꯃꯃꯥꯟꯅꯕꯤ ꯑꯅꯤꯗꯨꯁꯨ ꯃꯊꯥ ꯁꯥꯅ ꯁꯤꯜꯚꯤꯌꯥ ꯍꯣꯏꯗ ꯂꯥꯛꯂꯝꯃꯤ, ꯑꯗꯨꯕꯨ ꯒꯦꯠ ꯑꯗꯨ ꯂꯣꯟꯗꯨꯅ ꯂꯩꯔꯝꯕꯅ ꯎꯄꯥꯏ ꯂꯩꯔꯝꯗꯦ꯫ ꯄꯥꯎ ꯐꯥꯎꯅꯅꯕ ꯍꯣꯠꯅꯔꯕꯁꯨ ꯐꯥꯎꯅꯕꯗꯤ ꯑꯗꯨꯃꯛ ꯐꯪꯈꯤꯗ꯭ꯔꯦ꯫ ꯎꯄꯥꯏ ꯂꯩꯇ ꯅꯤꯡꯕ ꯀꯥꯏꯅ ꯃꯊꯥ ꯁꯥꯅ ꯃꯃꯤꯠꯇ ꯃꯄꯤ ꯇꯥꯅ ꯌꯨꯝꯗꯨꯕꯨ ꯌꯦꯡꯂꯝꯂꯒ ꯍꯟꯕ ꯅꯠꯇꯅ ꯄꯥꯝꯕꯩ ꯂꯩꯈꯤꯗ꯭ꯔꯦ꯫ ꯑꯁꯨꯝꯅ ꯅꯣꯡꯃ ꯉꯥꯟꯕꯁꯨ ꯁ꯭ꯀꯨꯜꯗꯒꯤ ꯃꯥꯒꯤ ꯁꯥꯔꯇꯤꯐꯤꯀꯦꯠ ꯀꯔꯤ ꯀꯔꯤ ꯂꯧꯔꯨꯔꯒ ꯍꯜꯂꯛꯄꯗ ꯁꯤꯜꯚꯤꯌꯥ ꯍꯣꯏꯔꯣꯝꯗ ꯍꯜꯂꯛꯏ꯫ ꯁꯤꯜꯚꯤꯌꯥꯒꯤ ꯊꯣꯡꯒꯥꯜ ꯌꯧꯔꯛꯄꯗ ꯒꯥꯔꯤꯗꯣ ꯍꯥꯏꯐꯦꯠ ꯈꯥꯝꯗꯨꯅ ꯉꯥꯏꯍꯥꯛꯇꯤ ꯂꯩ꯫ ꯒꯦꯠꯇꯨ ꯃꯅꯨꯡꯗꯅꯤ ꯂꯣꯜꯂꯤꯕ, ꯀꯔꯝꯅ ꯀꯧꯗꯣꯏꯅꯣ ꯈꯟꯗꯨꯅ ꯂꯩ꯫ ꯀꯧꯕꯁꯨ ꯉꯝꯗꯦ꯫ ꯀꯔꯝꯕ ꯐꯤꯚꯝꯗ ꯁꯤꯜꯚꯤꯌꯥꯅ ꯂꯩꯔꯝꯒꯅꯤ ꯍꯥꯏꯕ ꯃꯥ ꯈꯪꯅꯤꯡꯂꯛꯏ꯫ ꯈꯪꯅꯤꯡꯕꯅ ꯃꯁꯥꯗꯨ ꯂꯥꯡꯇꯛꯅꯔꯦ, ꯈꯣꯏꯔꯥꯡ ꯈꯣꯏꯁꯥꯎꯅꯕꯅ ꯃꯁꯥꯗꯨ ꯄꯣꯊꯥꯍꯟꯗ꯭ꯔꯦ꯫ ꯋꯥꯈꯜ ꯑꯃꯗ ꯇꯥꯎꯗꯨꯅ ꯐꯅ ꯀꯨꯏꯅ ꯂꯦꯞꯇꯨꯅ ꯁꯤꯜꯚꯤꯌꯥꯕꯨ ꯊꯣꯛꯂꯛꯄ ꯉꯥꯏꯔꯤ꯫ ꯑꯗꯨꯕꯨ ꯉꯥꯏꯔꯕꯁꯨ ꯊꯣꯛꯂꯛꯈꯤꯗ꯭ꯔꯦ꯫ ꯌꯨꯝꯗꯨꯗ ꯃꯤ ꯂꯩꯕꯒꯤ ꯁꯃꯤꯟ ꯑꯃ ꯐꯥꯎꯕꯁꯨ ꯐꯪꯗꯦ꯫ ꯐꯅ ꯀꯨꯏꯔꯁꯤꯐꯥꯎ ꯒꯦꯠꯁꯤꯗꯤ ꯍꯥꯡꯂꯛꯇꯕꯅ ꯃꯥ ꯍꯦꯟꯅ ꯄꯥꯈꯠꯄꯁꯨ ꯐꯥꯎꯔꯛꯏ꯫ ꯌꯨꯝꯁꯤꯗ ꯂꯩꯇ꯭ꯔꯕꯔꯥ, ꯃꯥꯅ ꯍꯤꯡꯅꯤꯡꯗ꯭ꯔꯦ, ꯁꯤꯅꯤꯡꯉꯦ ꯍꯥꯏꯅ ꯀꯞꯍꯧꯕ ꯑꯗꯨ ꯅꯤꯡꯁꯤꯡꯂꯛꯇꯨꯅ ꯀꯔꯝꯅ ꯇꯧꯔꯝꯒꯅꯤ ꯈꯪꯅꯤꯡꯂꯛꯏ꯫ ꯁꯨꯝ ꯂꯦꯞꯇꯨꯅ ꯂꯩꯕꯗꯨ ꯋꯥꯔꯛꯂ ꯃꯥꯜꯂꯦ꯫ ꯈꯥꯝꯂꯤꯕ ꯃꯥꯒꯤ ꯕꯥꯏꯛ ꯃꯊꯛꯇ ꯑꯃꯨꯛ ꯐꯝꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯌꯨꯝꯂꯣꯝꯗꯁꯨ ꯌꯦꯡꯈꯠꯄ ꯂꯦꯞꯇꯦ꯫ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯇꯥꯟꯖꯥꯗ ꯃꯧ ꯅꯍꯥ ꯑꯃ ꯂꯝꯕꯤꯗ ꯆꯠꯂꯝꯕꯗꯒꯤ ꯉꯥꯟꯕꯅ ꯁꯤꯜꯚꯤꯌꯥꯒꯤ ꯊꯣꯡꯒꯥꯜꯗ ꯂꯩꯕ ꯑꯗꯨ ꯎꯕꯗ ꯆꯪꯁꯤꯜꯂꯛꯇꯨꯅ ꯍꯪꯂꯛꯏ, "ꯏꯕꯨꯡꯉꯣ, ꯀꯅꯥ?" ꯉꯥꯟꯕ ꯅꯣꯛꯐꯦꯠ ꯇꯧꯅ, "ꯏꯇꯩꯃ, ꯀꯩꯅꯣꯝꯇ ꯍꯪꯒꯦ." "ꯍꯪꯉꯨ, ꯁꯤꯗ ꯀꯩꯗꯧꯔꯤꯅꯣ ꯅꯪꯕꯣ?" "ꯏꯇꯩꯃ, ꯁꯤꯜꯚꯤꯌꯥꯗꯣ ꯌꯨꯝꯁꯤꯗ ꯂꯩꯇꯕ꯭ꯔꯣ?" "ꯈꯪꯗꯦꯕꯨ, ꯀꯨꯏꯔꯦ ꯎꯈꯤꯗꯕ꯫ ꯌꯨꯝꯁꯤꯁꯨ ꯁꯨꯃꯥꯏꯅ ꯁꯨꯝ ꯒꯦꯠ ꯂꯣꯜꯂꯒ ꯂꯩꯔꯦ꯫ ꯆꯪꯂꯒ ꯍꯪꯒꯗꯕꯁꯨ ꯁꯨꯝ ꯂꯣꯟꯁꯤꯜꯂꯒ ꯂꯩꯔꯕꯅꯤꯅ ꯑꯩꯈꯣꯏꯁꯨ ꯆꯪꯗ꯭ꯔꯦ, ꯍꯪꯗ꯭ꯔꯦ, ꯅꯣꯡꯃꯇꯁꯨ ꯎꯈꯤꯗ꯭ꯔꯦ꯫ ꯈꯪꯗꯦꯅꯦ, ꯃꯥꯕꯨ ꯌꯨꯝꯁꯤꯗ ꯂꯩꯇ꯭ꯔꯕ꯭ꯔꯥ?" "ꯃꯣꯏꯒꯤ ꯈꯪꯅꯕ ꯃꯔꯤ ꯃꯇꯥꯒꯗꯤ ꯀꯗꯥꯏꯗ ꯂꯩꯒꯦ ꯈꯪꯕꯤꯕ꯭ꯔꯣ?" "ꯈꯪꯗꯦꯗ ꯑꯗꯨꯗꯤ ꯊꯣꯏꯗꯣꯛꯅ." "ꯑꯣ, ꯅꯪꯕꯨ ꯀꯅꯥꯅꯣꯅꯦ?" "ꯏꯇꯩꯃ, ꯑꯩ ꯁꯤꯜꯚꯤꯌꯥꯒꯤ ꯃꯃꯥꯟꯅꯕꯅꯤ." "ꯑꯣ, ꯐꯔꯦ. ꯑꯗꯨꯗꯤꯅꯦ, ꯏꯇꯩꯃꯁꯨ ꯗꯨꯀꯥꯟ ꯆꯠꯀꯦꯅ ꯊꯣꯛꯂꯛꯄꯅꯤ, ꯆꯠꯂꯨꯈꯤꯒꯦ꯫ ꯅꯪꯁꯨ ꯍꯟꯈ꯭ꯔꯣꯀꯣ꯫ ꯇꯥꯟ ꯆꯥꯗ꯭ꯔꯒꯗꯤ ꯃꯥ ꯌꯨꯝꯁꯤꯗ ꯂꯩꯔꯝꯗꯕ ꯌꯥꯏ, ꯃꯐꯝ ꯀꯗꯥꯏꯗꯅꯣꯃ ꯂꯩꯔꯝꯒꯅꯤ꯫ ꯃꯤ ꯑꯃꯈꯛ ꯂꯩꯔꯁꯨ ꯌꯨꯝꯁꯤꯗ ꯃꯤ ꯂꯩ ꯍꯥꯏꯕ ꯈꯪꯒꯗꯕꯅꯤ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗꯁꯨ ꯃꯩꯁꯦ ꯃꯝꯗꯨꯅ ꯁꯨꯝ ꯂꯩ꯫ ꯑꯍꯤꯡ ꯅꯨꯡꯊꯤꯜ ꯒꯦꯠꯁꯤꯁꯨ ꯁꯨꯝ ꯂꯣꯟꯗꯨꯅ ꯂꯩ, ꯍꯥꯡꯕ ꯀꯧꯕ ꯂꯩꯇ꯭ꯔꯦ꯫ ꯑꯩꯗꯤ ꯁꯤꯜꯚꯤꯌꯥ ꯂꯩꯔꯝꯒꯅꯤ ꯍꯥꯏꯕ ꯊꯥꯖꯗꯦꯕꯣ." ꯋꯥꯍꯩ ꯈꯔꯁꯤ ꯍꯥꯏꯔꯝꯂꯒ ꯅꯨꯄꯤ ꯑꯗꯨ ꯆꯠꯈ꯭ꯔꯦ꯫ ꯉꯥꯟꯕꯁꯨ ꯁꯤꯜꯚꯤꯌꯥ ꯂꯩꯔꯝꯂꯣꯏ ꯈꯟꯗꯨꯅ ꯅꯨꯡꯉꯥꯏꯇꯅ ꯃꯌꯨꯝꯗ ꯍꯜꯂꯛꯂꯦ꯫ ꯃꯌꯨꯝ ꯌꯧꯔꯛꯄꯒ ꯀꯥꯗ ꯆꯪꯂꯛꯇꯨꯅ ꯃꯥꯒꯤ ꯗꯣꯀꯨꯃꯦꯟꯠꯁꯤꯡꯗꯨ ꯃꯐꯝ ꯆꯥꯅ ꯊꯝꯈ꯭ꯔꯒ ꯆꯤꯌꯔꯗꯨꯗ ꯐꯝꯗꯨꯅ ꯁꯤꯜꯚꯤꯌꯥꯅ ꯄꯤꯔꯛꯈꯤꯕ ꯄꯦꯟ ꯑꯗꯨ ꯄꯥꯏꯗꯨꯅ ꯌꯦꯡꯉꯤ꯫ ꯄꯦꯟꯁꯤ ꯄꯤꯔꯛꯈꯤꯕ ꯅꯨꯃꯤꯠꯇꯨ ꯃꯤꯠꯃꯥꯡꯗ ꯎꯔꯛꯏ꯫ ꯅꯨꯡꯁꯤꯕꯒꯤ ꯒꯨꯟꯁꯨ ꯈꯔ ꯆꯦꯟꯕ ꯐꯩ꯫ ꯃꯤꯀꯨꯞ ꯑꯗꯨ ꯅꯤꯡꯁꯤꯡꯗꯨꯅ ꯆꯤꯟꯕꯥꯜ ꯈꯖꯤꯛ ꯂꯦꯡꯗꯨꯅ ꯅꯣꯛꯐꯦꯠ ꯇꯧꯏ꯫ ꯑꯗꯨꯕꯨ ꯈꯨꯗꯛꯇ ꯑꯃꯨꯛ ꯎꯔꯛꯏ ꯁꯤꯜꯚꯤꯌꯥꯅ ꯃꯃꯥꯏ ꯃꯃꯤꯠ ꯉꯥꯡꯁꯪ ꯉꯥꯡꯅ ꯏꯄꯣꯝ ꯄꯣꯝꯅ ꯃꯄꯤ ꯇꯥꯅ ꯆꯣꯠꯈꯤꯕ ꯃꯥꯏꯊꯣꯡ ꯑꯗꯨ ꯁꯤꯊꯔꯕ ꯈꯣꯟꯖꯦꯜꯅ ꯌꯥꯝꯅ ꯋꯥꯅ ꯆꯥꯛꯅ ꯍꯥꯏꯈꯤꯕ ꯋꯥꯍꯩꯁꯤꯡꯗꯨ ꯑꯃꯨꯛꯁꯨ ꯅꯤꯡꯁꯤꯡꯂꯛꯏ꯫ ꯋꯥꯍꯩꯁꯤꯡ ꯑꯗꯨꯅ ꯂꯩꯇꯥꯐꯝ ꯈꯪꯍꯟꯗ꯭ꯔꯦ꯫ ꯑꯃꯨꯛ ꯄꯦꯟ ꯑꯗꯨ ꯆꯦꯠꯅ ꯄꯥꯏꯁꯤꯟꯗꯨꯅ ꯃꯃꯤꯠ ꯑꯗꯨ ꯆꯦꯖꯦꯠ ꯎꯏꯁꯤꯜꯂꯤ꯫ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ? ꯃꯤꯐꯠꯇ ꯃꯁꯦꯜ ꯄꯨꯟꯁꯤꯟꯗꯨꯅ ꯅꯨꯡꯉꯥꯏꯕ ꯐꯣꯡꯗꯣꯛꯅꯗꯨꯅ ꯍꯔꯥꯎꯅ ꯄꯦꯟꯅ ꯃꯌꯥ ꯂꯥꯎꯅ ꯀꯥꯗꯨꯅ ꯃꯤꯅꯣꯛ ꯇꯝꯂꯤ꯫ ꯆꯦꯛꯀꯣꯟꯗꯨꯗ ꯆꯥꯎꯅ ꯂꯩꯔꯤꯕ ꯌꯨꯝ ꯑꯗꯨꯒꯤ ꯃꯅꯨꯡꯗꯅꯤ ꯃꯈꯣꯏ ꯅꯨꯄꯥ ꯈꯔ ꯄꯨꯟꯁꯤꯟꯗꯨꯅ ꯅꯨꯡꯉꯥꯏꯕ ꯐꯣꯡꯗꯣꯛꯅꯔꯤꯕ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 10ꯃꯨꯛ ꯇꯥꯔꯕꯅꯤ꯫ ꯃꯈꯣꯏꯅ ꯊꯛꯄꯤ ꯆꯥꯕꯤ ꯇꯧꯗꯨꯅ ꯂꯩꯔꯤꯕꯁꯦ ꯄꯨꯡꯒ ꯌꯦꯡꯂꯨꯗꯦ꯫ ꯃꯈꯣꯏꯗꯒꯤ ꯍꯦꯟꯅ ꯅꯨꯡꯉꯥꯏꯕ ꯀꯅꯥ ꯂꯩꯇ꯭ꯔꯦ ꯁꯤꯅꯤ ꯃꯈꯣꯏꯅ ꯈꯜꯂꯤꯕ꯫ ꯇꯣꯝꯄꯣꯛ ꯁꯣꯐꯥꯗꯨꯗ ꯁꯟꯅ ꯇꯥꯔꯒꯅꯤ ꯌꯨ ꯍꯦꯟꯖꯤꯟꯕꯒꯤ ꯐꯥꯏꯔꯤ ꯇꯧꯅ ꯍꯥꯏꯔꯛꯏ꯫ "ꯑꯩꯗꯤꯀꯣ, ꯑꯩꯅꯕꯨ ꯅꯤꯡꯈ꯭ꯔꯕ, ꯑꯩꯅ ꯁꯤꯗ꯭ꯔꯤꯉꯩ ꯑꯃꯨꯛꯇꯪ ꯑꯣꯏꯔꯁꯨ ꯊꯨꯡꯅꯕ ꯍꯣꯠꯅꯕꯁꯦ ꯑꯩꯒꯤꯗꯤ ꯍꯩꯅꯕꯤꯅꯤ, ꯄꯣꯛꯂꯛꯄꯗ ꯌꯥꯎꯔꯛꯂꯕ꯫ ꯁꯤꯗ ꯍꯦꯟꯅ ꯅꯨꯡꯉꯥꯏꯕ ꯑꯃꯃꯨꯛ ꯂꯥꯛꯑꯔꯣꯏꯗ꯫ ꯍꯧꯖꯤꯛꯇꯤ ꯅꯤꯡꯕ ꯈꯨꯗꯤꯡ ꯃꯊꯪ ꯊꯨꯡꯂꯦ, ꯅꯨꯡꯉꯥꯏꯔꯦꯗ." ꯔꯟꯖꯤꯠꯅ ꯑꯃꯨꯛ, "ꯅꯨꯡꯉꯥꯏꯕ ꯍꯥꯏꯕ ꯁꯔꯨꯛꯁꯤꯡꯁꯦ ꯍꯟꯗꯛ ꯃꯄꯣꯛꯀꯤꯗꯤ ꯑꯩꯈꯣꯏꯒꯤ ꯂꯣꯏꯅ ꯑꯣꯏꯔꯁꯤꯍꯦ." "ꯑꯣꯏꯔꯁꯤ ꯅꯠꯇꯦꯅꯦ, ꯑꯣꯏꯔꯕꯅꯤ꯫ ꯑꯗꯣ ꯃꯔꯨꯞ ꯁ꯭ꯌꯥꯝ, ꯅꯣꯏ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗꯣ ꯀꯦꯁ ꯑꯅꯧꯕꯒ ꯂꯥꯛꯄ꯭ꯔꯣ?" ꯁ꯭ꯌꯥꯝ ꯌꯨ ꯒ꯭ꯂꯥꯁꯇꯨ ꯄꯥꯏꯗꯨꯅ ꯑꯃꯨꯛꯇꯗ ꯒꯨꯠ ꯊꯛꯆꯤꯟꯈ꯭ꯔꯒ ꯒ꯭ꯂꯥꯁꯇꯨ ꯑꯃꯨꯛ ꯇꯦꯕꯜꯗꯨꯗ ꯊꯝꯂꯒ ꯁꯣꯐꯥꯗ ꯃꯁꯥꯗꯨ ꯉꯥꯊꯔꯒ ꯈꯨꯝꯂꯛꯏ꯫ "ꯂꯥꯛꯇꯦꯗ, ꯂꯥꯛꯑꯗꯤꯅ ꯅꯨꯃꯤꯠ ꯆꯨꯞꯄ ꯐꯝꯗꯨꯅ ꯉꯥꯏꯕꯅꯤ, ꯑꯃꯐꯥꯎ ꯂꯥꯛꯇꯦ." ꯇꯣꯝꯄꯣꯛ ꯃꯉꯛꯇꯨ ꯍꯥꯏꯅ "ꯂꯥꯛꯑꯣꯏ, ꯀꯅꯥꯁꯨ ꯂꯥꯛꯑꯣꯏ꯫
Kananabu laktorige, laknaba midi, ekhoina loisinkraga. Ranjit. Nungbu nungayaktre. Ibohol tutang loisilamaga, ibem chado, matam kra hingan biramasu fadawni. Itawagi ningba thungnaba. Maduri pamde. Aige pambadu fangladi yare, fat loisinkiba. Kuini hingalaga, maanaga chaktana tawbada, ai yengningde. Syam. Loisinkhibanasu faida, hinghauraga amuk farak tanaraktanaba. Adunabu aisu khangnadam pangthoklabani. Haujikti kanana kaidawraktorige, sikiba moy anigi thawai laktaw mangaire. Syam noklaga. Chathoda, naap chadaba, thawai gaine. Madudine, filmgi wani, taibangdu oisu oridabada. Aina haibadi, aikhoida laman khumnaba mi leite haibanida. Khumgesu moy anigi thawai mangaire haibani. Lagni di haididna iso. Yarida, thawai gi wadu tokro. Ibohulgi machaga leitaba chalo. Ranjit na khumlai. Macha nupi amadi layana hai. Angang oiri malida. Masakpudi khangdri. Sum thigatpada macha nupi ama layana haigum tawi. Nupi macha manabu kaidaw ngamdurigida. Adudi masigi oina washinfam thokte. Mama mapado ikhoina hatle haibase. Angang na khangba nate. Adugi wadi. Khangasu nupi mana kem tawba ngamoi. Kadaidagi khangbano kaisu khanglamoy. Tompokna. Wari lepse, pung kaya taragi yengo. Syam phone de yenglaga hairai. Pung 12 minute 15 chatle. Aikhoise hanse haibro, halaroise haibro. Ranjit na. Halaroisida, ai gari thau ngamaroi. Icha nupa kaudosu thengi, tumlamani. Syam na mo. Haluranuda, noidi yum haire fazana chawna mafam chana leri. Yum sisu noigidamag ahalduna sabirambaga chap manakre. Tompok apen na minok ama khajik noktuna. Aikhoigi ni kaino, aikhoigi mandabu wangangdo, matungdadi hairakanu. Sorry, ado, noi leresu aidi yumda hande yarohe. Aikhoi nupina mo wahang jajat tarakani. Tompok su khumlai. Halo, nupina ngamba nangdi. Aikhoigi rakta kuina tingenu, hannaba tawro. As, itawagi wasidi. Somdana Seli thaubaga wari sanarambadagi thaubana tholao haiduna tuminna mapanda tholai aduga unarami. Seli ipa pakhana lambi nagetu koyang yengi thaubadi kaishu khanda Seli pakhatchaba mataudu yengduna lei. Kainu aing stelai sibu tandroba. Tande aduna bulaini. Aikhoi balai tabagi tholapani natradi ai tholoi. Noi badi kadai chatkriba. Thabang mafamdagi halaktriye. Oh, adudi noi ba halakdringai aikhoi yumda chalhorasiro. Tale ngammaroi. Thaubasu noglaga. Kaigi ngamuhe. Tathauba ai changage. Ngaikhoe. Mina uraga lana mukhankini hayengoina mafam madonaraseba. Thokta tholau nasaki ngauraga hanki wariga sanarisa haidaine. Thaubasu no fet tawna. Udringaidana adumaina hariba. Hauzik uragana inakta sumle haningiba. Jangkro, aisu hankrage. Sorry ro. Saudi, jango, noi ba mu haladi phubirani. Hoi, changage, dasu hankro ko. Hoine. Seli sumamai leishinduna changkige tawi thauba sumlep lambadagi kitang chakhatuna Seli gi khudang pairaga khangching sili Seli gi makokna thaubagi thabakta yeshili Seli fat inthoi thaubabu aduga ikaina chensinkre thaubasu nokvet tawna yenglamlaga masu mayumda hankre ashumna numittu sohaukre mathangi numitni Revika ga Sanathoiga phone wari sanari Sylvia gi matangda Kanadagi pau logdino kadaidino mana leramdisibo Khangdi ma nungbudi amna nungairamo haiba khangi adubu kadaidi leiri haibase aikhoida faudi khangalakpa yabazani aikhoina matam khara leminasisu yade mana Khangdi aidi amu wakhalgase jajat khali yum manungdudaga ma suicide tawramadina gechu manungda loli mapanda lon manate pakhali adumai hairakanu
नत्रगा मा मतंता तौफम खंगदा अस अई वखल नुंगाइरक्ट्रे सनाथोई मतम चुपदा अखोइना वाबा मतमददी माना अखोइबु नोखनबिबा हरावहनबिबनिको अदुगा मागी नुंगाइतबा मतंग योरपदना अखोइना माबु थेमजिनबिबसु फंगदबा कईगुंबा माना अखोइना खलिसिमो पांगथोकलमलगदी कस्तौरे अदुमाय हाइनो हयेंग अमुक्तंगा चलगा येंगुसिरा एडमिशन तौदुसु कुइद्रे कॉलेजसु मागा पुनिंगी मागा पुंद्रगदी आई कॉलेज का काबा तले सिल्विया याउद्रदी आइसु तले हयेंग चलगा लेकाइगी मीदो ओइरसु हंगसे लेकाइ मीदा हंगलदी खंगनी मा लेते हाइबदो होय सिल्विया गे सिंग ममा खंगद्रिफाउ मिंग सुसनकिरोइसुको इबानी दे मिंग चनबा लाइरि आइदी पैसाबु लेट्रि हंदंग ममा नारुबदा लोइ चंखिदना होइबा अदो खरा तपना चनसेबा सिल्विया हानामता पाउ फाउननबो हनगिसे होय चिंखैसु मिंग चनबा पैसा लेतेना तौरकपनि थबक सुरदौसु अइना सुहनदेना इशौगम तौबनि नोइना तैना नाउसिनाने लेतबा मसे लोइना तौनारदना अमना लेत्रगसु अमना मतेंग पांगबा हाइदो ओइद्रेबा पत्ततपनि पासिनदना ज्ञान तादेदा इराइबक्सि तंबिरमलबनिना करिदि उपाय ले हाय उपाय लेयु लेतबा यार कॉलेज का कारगा इरांग तौकिदो याम वाली इरांगदुदी नंग ओइना तौरो आइदि तौररोय नंगबुदी चिंखै लेरमनिना तौद्रसु यारे लेतबगी वानी इरांग हाइदो अदुदी कॉलेज कार मतुंग लोइना खनसे आइ थमगे थबकिता लोइसिन हौकिगे होय होय अदो हयेंदो पुंग क्यादा चसे हाइनो सिल्विया होइदा होरेन नुमिदांगदा मेसेज नोइना हाइनरसे थमगे को होय मखोय अनिसु असुमना फोन थमनाख्रगा मागी मागी इमुंग लोइसिनगदबा पुंबा लोइसिनख्रे नुमिदांगी मतमनी चाक चाद्रिंगै ममांगदा nganba gari thaudoktuna Sylvia hoiramda laklami gariri khamdabi moigi thongal aduaida hangat handa tapna tapna thaubi sanaduna lei tasengbagi oina Sylvia hoigi yumsi mi leinadaba yumgum ichikchi mi leiba mande maisu thandabanina imamami tasengnama yumsida leitabra haiba asengba khangba ngamdri kadai de leiramgani haibasu chapchana khangba ngamdi karigumba ma yumsida leiragana karigi mi leitaba yum amagum imamamna leiriba akibaga faudabra gari du thauna thauna su wakal kaya makali magaiga karimta sumari leinaba nate aduga karigino aina su magi wabiriba magi dama wakal khanba horakliba magi maika yengninglakliba magi leifam khangdraga aina su khoiranglibasna karigi magi kana leite haina sontharam kadaba thamoibu ayama lei haina themjindingba phauribasna karigi magini haiba pau amata fangdraga tadraga engonda wabagum phaurisna karigi khana khana gari du thauringai magi phone du kinglai matai oirap khamlaga phone du paikhatli hello itima kadai de leirino chak char silao oh lage nate salao haujita nangi ka da le hobaduna karambana rol da chatlinoba chak chare sina ko bachangmada leiramdeba ai somda thuba magilaba kayam lapna chalino ne yare lage thamu hairaga phone du fatka e aduga pocket hap chinkhre fat laungnaga gate se hanglakladi khanna yenglai adubu hanglakpa kobudi leitrabada yengdi yenglamaga masu mayumda hannaba tawrai gari adu tablap thauduna hanna yenglamlaga mayum tamna thaurakli ashumna numit sisu haukre mathangi numittadi Rebecca sanathoi haunaduna amuk lai chingkhai si yauna gate mapan du leplaga gate tama khutuna thinduna kanna kawi Sylvia yum sida leiradi asukana kawrise tafam di thokpani kawbu sungta tadabaduda makoina khalise chumdoira khanna kapning tauna chingkhai don sinduna Rebecca na hairei Sylvia sibu leita jalo mabu kadai de leiramdoino ma kadai de leiramdoino ba ma yum sida leiradi ekoina kawrise tafam thoeba ma matanta suicide tormadi kamtawne chingkhaina adumai khanuse kastore machulda haijabagi wani mathamoidadi pakhatnaribani chingnarabani nungtige ayuk nungthil numidang mafamsida nganbasu hek lakpani ngasi amuk lakpada
Rebecca hoi punna leiramba sidadi masi sida laklini haiba khanganba ikai jingkai su yauramba dudadi atopada chatpa saraga moi ubada kaurai. Noidi ada kedoriba? Hairakliba khonjel duda ahumak onthokduna yenglai haibadani wadi nganglakti ahumakki maithongdu nungaibagi mamidi ude imak makshina ui nupi ani dudi pakhatna mapi taba horaklabani nganbasu gari khamlamlaga makhoigi manakta leplai aduga khangdaba saduna hanglai. Sida kedorominoba manungda changbrasu changda lerise. Rebecca kabli nungaitana Sylvia phone off laikiba kadaida leirino haiba khangdaba yumsina get sumlonduna leiba kayadu maring mari nganbeda leiduna khangali. Mapan thongda khangsinadaba sabagi wani nganbasu khudimak khanglibani masu pakhatlibani Sylvia kari taramdoino khanbada ashumna kauba yaba kaurabasu upai leitre yum manungda Sylvia sina leramgani haibasina nupi ani sigidi jingnaba oikre nungaita kablai. Ngasi su upai leita hankre makhoi khudingmak jingnaba kayaga loinana Sylvia se yumsida leiribra leitabra sirabra natragana hinglibra haibase kana amana khangba ngamdre.